Mediang tabiraba puno Oppo GORBACHOV na hanumagtada taramna okchari. Ngasigi video asidi July thagi loiramdaida launch tawgadoriba OnePlus Nord 2 amasung Poco F3GT hairiba phone ani asigi comparison video ni. Mediang tabiraba puno mangna video asibu like tawbiramu, channel asibu subscribe tawsinbiramu. Ngasigi video asi matang asida haujarage video asibu loiba phawba yengminarasi. Ngasigi video asi matang asida haujarage. Ngasigi video asida comparison tawgadoriba phone ani asidi July gi tang kunithoi da launch tawgadoriba OnePlus Nord 2 amasung July gi kulumdoi da launch tawgadoriba Poco F3GT ni. Mayamna video asibu loiba phawutang ming tabiyo. Hairiba phone ani asigi manungda OnePlus Nord 2 da processor da MediaTek Dimensity gi flagship processor 1200 yauri. Hairiba processor asigi clock speed na 3 GHz ni. Aduga Cortex A78 ki CPU yauri. Amaromda Poco F3GT dasu processor asi MediaTek Dimensity gi 1200 processor ni. Hairiba processor asi chap manaba maramna ani asi processor gi matangdadi performance amasung daily tasks ta thoina khenaba uroi. Hairiba phone sing asigi manungda OnePlus ta camera da 50 plus 8 plus 2 gi triple camera loinana selfie gi damakta 32 megapixel gi selfie camera piri. Hairiba camera sing asida 4K 30 fps ta video number yai amasung optical image stabilization electronic image stabilization yauri. Amaromda Poco F3GT dasu 64 plus 8 plus 2 gi triple camera loinana selfie gi damakta 16 megapixel gi selfie camera piri. Hairiba camera asidasu 4K video 30 fps ta number yai adubu electronic image stabilization khaktak piri. Phone ani asigi battery da OnePlus Nord 2 da 4500 mAh ki battery 30 watt natragana 65 watt ki charger oibe yai. Amaromda Poco F3GT da di 5065 ki mAh amasung 65 watt ki charger oigani. Hairiba charger asina 100% asi 42 minute ta charge tawba ngami. OnePlus Nord 2 da 8GB 128GB oiba UFS 2.1 gi memory piri. Android 11 Gorilla Glass 5 ke protection, Super AMOLED display, 90Hz oiba refresh rate amasung HDR10 support tawi. Amaromda Poco F3GT dana 6GB 128GB ge memory ni adubu UFS 3.1 ge memory yauri. Amaromda Android 11 Gorilla Glass 5 ke protection, OLED display, 120Hz ki screen refresh rate oiba amasung HDR10 support tawi loinana hairiba display asigi peak brightness asi 500 nits ni. OnePlus Nord 2 da glass back oiba dual 5G support tawba 6.44 inch ki display ni. Amaromda Poco F3GT dana glass back oiba dual 5G oiba amasung 6.67 inch ki display ni. Loidana phone ani asigi manungda OnePlus Nord 2 July gitang kungani thoida launch tawragani. Chaurakna lupa lising kunipan gi manungda launch tawraba yai. Amaromda Poco F3GT su July gi kulumdoida launch tawragani. Loinana chaurakna lupa lising kuthra gi manungda launch tawraba yai. Conclusion oina haijarabada OnePlus Nord 2 asi premium look pambiba singna OnePlus Nord 2 consider tawbiba yai. Masida piriba 50 megapixel ki camera asi Oxygen OS ka loinana optimize tawraba matungda yamna phajaba resolution amasung product phangba ngami. Phone asida piriba 4500 mAh ki battery asi 30 watt ki charger oiraklagasu hairiba battery asina adongi sinaba matamda numit amadi irai laina chatpa ngani. Phone asida yauriba UFS 2.1 gi memory, glass back design, dual 5G hairiba feature sing asi matamga sunaraba design amasung standard kanaktani. Amaromda Poco F3GT di gamer singi damakta hena concentrate tawraga saba phone ni. Phone asida tongana extra oina gamer singi damakta button sing piri. Phone asida yauriba 5000 mAh ki battery asi 65 watt ki fast charger na yamna thuna charge tawba ngami. Phone asigi memory asi OnePlus Nord 2 ga yengnaba matamda khitang advance oiba 3.1 gi UFS memory yauri. Gorilla Glass back design asina chingba kaya asisu hairiba Poco F3 da phangba ngami. Masini ngasigi OnePlus Nord 2 amasung Poco F3GT gi comparison video asibu mityang tabiri pasingna puning thaugatpibu oina video asibu like tawbiramu, channel asibu subscribe tawbiramu. Tungdasu asigumlaba nungairaba video kya yengbinabui damakta loinana asigumba comparison video gidamakta comment ta soidana maki ibiramu.
Masine ngasigi OnePlus Nord 2 amasung Poco F3GT hairiba phone ani asigi comparison video miyeng tabiraba punumna video asibu like tobiramu tungdasu asigumlaba anoba video kaya porakpa ngamnabagi damakta pungning thogatpibo ina channel asibu subscribe tobiramu amadi video asibu share tobiramu matungda anoba nungairaba video amada amuk thengnarasi ngasigi damakta di mam punumaktagi kainabagi atang nijari